Image Paodam miyeng tabiribasingbu ahan waqtada Binita na taram nausabagloyena kurumjari. Hauzik Paodam asigi maroyo pau thamjari. Journalist Memorial Pillar ngasi Manipur Legislative Assembly Speaker YKM Sana maikum hangdokre. State asida COVID-19 laisana sikibagi masing nipunipan sukre. Loinana Japan gi hanagi Chief Cabinet Secretary Yoshihide Sugabu Japan gi Prime Minister oina khankre. Huzik mapungayo Paulo Birasi. Manipur Legislative Assembly Speaker YKM San Singh na haikre Samas ama sarkar ama kannaba honabada media gi role yamna chawi wafamasi Manipur Press Club ta pangthokpa All Manipur Working Journalists Union amju linkhakibagi nipu tare suba mapo kumon tharongi athoiba tithi okiba Chief Guest ki warolda khemchana phongdokibani khemchana makha taraduna lengak pairibasing amadi miyamna lenga asibu afaba maikaida punaba honabada section na thabak paikhat pasangi media na su miyamda afaba paujal piduna kunaya sibu mangda pukhatnaba honabada lokpham thokpa thodang lobiyo haiki Thoramaduda Education Minister Radheshyam Amjugi President Bijoy Kaksing Tabamna guest honor amasung President Oiki Thoramasiga Marilena Press Club ta nauna saba Journalist Memorial Stone Pillar YKM Jana Luchingduna maikhum hangdoki loinana July anida Environment Department na Amjuga khusamnaduna Save Environment Save Nambul campaign da pau phajaba coverage tokiba sing khangaduna mana mathum yenthoki Journalist Memorial Pillar sabada asoba thodang lokiba sing amadi laikhidraba journalist singda ikai khumnaba utki Tharongi guest owner Radheshyam na phongdokibada aikhoi bu lamjing lamtak piramba makhoi bu ningsingba haibasi aikhoi gi tangai padaba amani lowi aikhoi bu lamjing lamtak piramba laikhidraba journalist singbu ikai khumnaba haibasi aikhoi gi thoni journalist sing simpamda lairiba singi khwaidagi phajabadi misang mikhai naidaba miyamda marik chumba pau yohonbani journalist singna pau piba matamda phajana verify tawraga pibiyu democracy sapalebakta media na mari suba yumbi oiribani haiki Fanwa even sarkar ma fanwa waqta media ge role yam sawrina sai media si aiga ham dinazar ko sule ba ayamba ai yamna kreni masi role of governance asu e pero asoi dum to ilakani si ekoi su thil do nina soi da ba chapagi aso khulai wani thandar kanda masi sai bagi honorable minister sai bi ni hesen di ibi da Manipur Legislative Assembly Hill Areas Committee ki member Ramba ke Lesio bu committee asigi chairman oina ngasi khankre mahak chairman oina khalo matung ngasi dagi thabak paibaso hokre haina Manipur Legislative Assembly ki secretary M Ramani Devi na thadorakpa cherol amana phongdorakli Manipur da haukiba pung kunmari asida apunba mioi sam tara nauna COVID-19 positive oiba thengnare Miyoi ama laikhidre miyoi sam supna ahumna naba phabadagi discharge tawkhibadagi state COVID-19 confirm case lising nipan sahung kun recovery da lising taruk sangwa kun mathoi active case da lising ama satra yankhai mathoi amadi COVID-19 amaram oiraga sikhibagi masing na nipu nipan sukre ngasi positive oikhiba sing asi general population dagi miyoi maudra humdoi Central Armed Police Force dagi miyoi tara taret ni makhoi BRDL Rims da kun Janim Satarani Toy RD Wing da taru Ukhrul da Mari Imphal East RAT da tara taru Thoubal da Mapan Siza Hospital da ahum Rims RAT da ama Kangpokpi da Mapan Chuchampu da tara Bisnupur da Mari Jiban Hospital da ani Babina Diagnostic da tara mathoy Ras Medicity da ahum positive oiba thengnakibani positive oiraba sing asigi manungda miyoi tara mari di mapandagi halakhiba singni miyoi humdra mapanna travel history laitaba local singni positive oiraba sing lokhalaga covid care facilities singna thamduna lokhapam thokpa medical precautionary measures sing lokhotkre nakalamaromda ngasi lekhidra myoy adu Imphal East dagi sahi humdra manga suraba myoy amani mahak Janimsa lekhidabani aduga
ngasi discharge tokibasing aduna CFPF tagi kulumdoi RIMS tagi ani Jenims tagi taruk COVID care center lamding dagi tara Nalit Chuchampur dagi tara mathoi Lonba Chuchampur dagi ama Yunako dagi manga COVID care center lamboi khonangkhong dagi kunthra manga Senapati dagi mari Jiribam dagi ama amadi Kangpokpi dagi manga ni makhoi RT-PCR test amuk nahuna tawbada COVID-19 free oibadagi discharge tawkibani state asigi oina COVID-19 recovery rate chada 19.3 leiri Kaksing district oina mioi mari nauna positive oiba thengaduna district asigi oina COVID-19 positive confirm case sani humpu sure nauna positive oiraba singadu ahumna akaknaba travel history leitaba local singni aduga amana mapandagi halakibani district asida recover tokibagi masingna chani tara mari sukre active case na nipu taruk leiri hairiba active case sing asidagi mioi tara mangadi covid care center kaksing na thamduna layengli ataina tongan ba covid care center singna thamli kaksing district ta leiriba containment zone masing taruk ni haina ngasi nungthil pung ani phawda laikiba district asigi covid update report ta palli report na makha taribadi district asigi apun mioi lising manga sam marput taret ki sample lawduna test tawna thabada mioi lising manga sam kunthra ki test result lakle mioi yankhai taret kina result lakadaba watli hairi Mangalore University da affiliate tawba tongan ba college amasung department singi Manipuri Mahiroi Singna final year UG/PG examination Ghari Awanglekai Imphal da leiba Manipur International University administrative headquarter da ngasidagi hokre Manipur International University asi Mangalore University da affiliate tawba college kada mahitamba Manipuri Mahiroi Sing COVID-19 amara moidina mayum da halakhraba singi mateng pangnana ba special examination center oina lauthokhrabani ngasidagi pangtholeba examination si October 2020 suba sayol phaba pangtholaba yari Manipur International University asi autonomous state international university amani university asi state government Manipur amasung recognized tawrabani ngasi ayuk pung 8:30 tabada education minister Dr. T.S. Rajesh Syamna Manipur International University ki campus satuna examination gi silang liba sing yengsimbagloena Mahiroi Singda examination gi guide piki ngasi examination pangthoki baduda saruk yakiba Mahiroi Singi parents singi maikaidagi apenba phongdorakli ngasi Mangalore University ki chancellor Albhas College ki Dr. Mohan Albha Manipur ki education minister Dr. Thokcham Radhesham Saigmona Singhi Langgi dana Manipur International University sigi chancellor Dr. Hari Vice President Prosperous makhoi mayam sinane tanarga khusamnarga kari tawraga Manipur da leihoriba chatra chati somna chatlaga mayukna awaban ngadaba mayam se kamai tawraga kansigena ko thadhanaraba meeting tawraba matungda punamaki ayab lawraga ngasi isusing awam mayuk mayam se ko hindidana Manipur gi International University sida exam thaba phanghandiba se guardian parents mama oibagi ekoi yamna harawi yamna nungai Principal Secretary Health Government of Manipur na Technopal District ki manung da leiba tongan ba health center sing yengsingkre ngasi khongsa da ahan boina Technopal da leiba primary health center PIC da awada passing yengsingki tungda more da leiba sub district hospital covid care center masung primary health center PIC more gi phibam sing haktheng ang satuna yengsingki amadi hauji PIC more manungda senga sagaliba building singi phibam su kupna yengsingki amadi awat apa kya leirakpa matamdasu principal secretary masada khangalakna ba hairamki ngasi khongsa da M Rajkumar Singh DC Technopal District TS Bikramjit Singh SP Technopal KS Gojen Chief Medical Officer Technopal Medical Department ki mioi kyasu saruk yabagloena L Manikanta Singh ADC More Amit Singh Additional SP Operation More Police khongsa sida saruk yaki Additional Chief Secretary Fisheries MIS Khana Geljang Resort Center Chuchampur gi Khuga Reservoir da case culture hangdokre ngasigi case culture si Blue Revolution IDMF 2018-19 gi makhada Chuchampur district ki beneficiary tarani pangi dama sengokibani tharamadu da Chuchampur district ki deputy commissioner Pawan Yadav Fisheries ki director N Gojendro amadi Fisheries department ki official kya su saruk yaki tharongi saru ama oina apikpa nga macha chama thadaki
November tha phawbagi manungda pangthoknaba sem sariba Manipur Legislative Assembly gi hangduna leiriba phamsingi by election 37 Kaksing Assembly constituency gi yauroi haina Kaksing Assembly constituency da BJP gi mirep oikiba Mayanglambam Rameswar na phongdorakli Kaksing makha lawda leiba Mayanglambam Rameswar gi mayumda hana BJP gi thawpuramba mihusing yauna ngasi pangthokiba pawgi mifama da wafam asi phongdokibani mahana makha tana phongdorakpada Kaksing Assembly constituency gi by election tawbadra tawroidra haibagi matangda constituency asigi miyamda samamnaba leiriba si leibiganu election commission gi bylaw number 2 gi matungina kanagumbana mikhalda mai pakraga MLA oibadagi resign tawkiba natraga laikidaba oirabasu hairiba MLA asigi mathakta atopa candidate na case tawkibagi loisandaba petition leirabadi by election tawroi hairi maramasna miyamna samamnaba tawbiganu Kaksing Assembly constituency gi by election tawroi haina phongdorakli ngasigi pawmising unaba adugi khudong chabal lawduna mahana makhata na phongdokpada hayeng nungthil pung 3 tabada Kaksing Sumang Lekai da leiba Janaram Hall da Prime Minister Narendra Modi gi humputara suba mapo kumon pangthokadoriba sida hanagi BJP Kaksing Mandal gi thongmising su saruk yagani miyamna su saruk yabiyu haina appeal tawrakli 37 Kaksing Esida by election tawroi hana MLA oramba return candidate oramba mahaki mathakta kanagumba any candidate amana mahaki mathakta election petition thagiba haidoktana pending leiraga madu rai tadana leiriba any election petition leiragadi election commission gi instruction number serial number gi 2 na matungina by election tawroi hai National People's Party Manipur gi Disciplinary Committee gi recommendation gi matungina MLA Yumnam Joykumar Singbo National People's Party Manipur dagi primary member se oibadagi sahi taruk tanthokle haina Thongkam Haukip Nation General Secretary Administration National People's Party Manipur gi sarol amana hairi MLA Y Joykumar Uripo Kendra gi MLA oiribani Technopal District Police के SPTS Bikram जी की मियंग मखादा ASP Operation More M Amit Nalusingba Police amadi Commando gi apunba team amana More Kaithal area da face mask upta miyoy sing phaduna fine thian bagi thabak lepton sathari ngarang su More Kaithal area da face mask upta miyoy sing dagi lupa lising ahum chatruk rom fine thian ki loyana matung tawduna ba pokta kya su pi ki hairi Kaksing High School 1984 metric batch ki mahairoi singna kumsi sahi gi World Ozone Day amadi Hindu Dharma gi Bishwakarma Puja gi thoram Kaksing gi iha hana khundafam oikiba Kerajing amadi Loyai Lambida Uzara Singh thaduna pangthokre ngasigi uhai panba amadi lei satpa Uzara Singh thaduna pangthokiba thoramga mari lena loop asigi present oiriba en munal maitena media da phongdokibada ngasidi ozone layer patharakpana maram oiduna prithibida ultraviolet ray gi sang hengalakuna miyoiba yauna malemda leiriba jiba singda immune system soan badanatana unsagi aruba laina kya thole maramasna malem pumbada ozone for life haiba theme da numit asi palan pangthokli munalna makhata na haikibada ngasi asi Hindu dharma gi khutsa haibagi ishor oiriba Bishwakarma pujani numit asida bes asigi mairoi singna ozone layer kanana ba amadi thariba usara sing asina khutsa haibagi ishor Bishwakarma gi saktam loduna malem gi kaitharagliba environment asibu sengat pa amadi kanba oirasanu khanjaduna usara sing asi thajabani amadi miyamnasu palan sing asibu saruk yabo oina usara sing thabiyo haina en munalna appeal tawki ngasi asangi Universal Friendship Organization UFO Far West Headquarter lehopokpi amadi sirbar anina sinduna maitai huyal lalona matam kuinadagi hauna jathaduna laklaba thoram singi manungda ama oiriba lai khuramba thoram pareng singi manungda ngasi Langban gi kumapani panba haipok ningthau kuramba haipok sing Manipurda kurambagum asangi oina nongchup lamdamgi maru kubam maru sing lama kasar asamda lai kurambagi thoram COVID-19 gi SOP ngana UFO na pangthokre ngasigi thoram asida UFO nongsuki irupsa singna saruk yaki thoram asida wangaloi oina lorembam joykanta amadi senjam biren UFO gi instructor na wafam kya sing thambiki Lamdam asigi miyamgi khandana masagi ta oijaba thiriba hangoigi masa oiraba maham taraba masana MLA gi phamdagi resign tawjagraba sing amadi disqualification case ta maithikraba miyoi sing amata lamdam asigi miyamgi mihut oina tholakpada lebak miyamna athingba thambaga loyana boycott tawpham thoi
लाइरबा लौमी सिमिसिंग खनबा सेंबलु सिंबोय बंगमद्रबा सिंग असि मथक्ता मियामना सबचाबा परा अमा तंबिबा मतम यौरे हाइना KCP People's War Group Marxist Center gi Secretary Thadorokpa Serol amana phongdorakli Serol samakha taribadi People's War Group Marxist Center na India electoral politics ta thajaba thamde tobotobo Proletariat People's Revolutions na mai pak na manaba kunai ma semdru phawbadi aikoi gi miyamna India electoral politics asidagi mapung phana mai leithokpa wakigani haibasi look asina munna khangi adubo India electoral politics asidagi lapthawdaba taragadi ngasi aikoi gi mirol asina wari basdagi saruk chama hena wahogani haibasi aikoi punamona khanthabagi matamadu hendokle hainasu zero asna phongdorakli Japan gi hanagi chief cabinet secretary Yoshide Sugabu Japan gi parliament na prime minister oina khankre Lower House Speaker Tadamori Oshimana Botira Matungda Parliament haikibada Yoshihide Sugabu Prime Minister Ohenaba House na warep lore Bot Chamri Humpuni Thogi Manungda Bot Chahum Taramari Sugana Phanki Parliament ki Lower House asi ruling Liberal Democratic Party na coalition partner gana majority oiribani result adu lautholalabi matungda sahi humdramathai suraba Yoshihide Sagana lawmaker singda makok nonduna ikai khumnaba utki Hanagi Prime Minister Shinzo Abe na paikhalamba thabak thorang punamak makha chathagani haina anoba Prime Minister na phongdoki Abe gi government minister oiramba kya ama mahaki government da su minister ohengani haina su phongdoki hairi Japan gi Prime Minister oina khalakhraba sugada Prime Minister Narendra Modi na harau nungaiba phongdokre Sahi asagi February thada Delhi da thokiba riot ta mara leirabani haiba miyoi singi maming police na phongdokre miyoi 15 gi maming adu charge sheet ta pali Riot aduda miyo yankai hena sikibani aduga malchang na lupa kayagi crore kayagi malchang manganki February thada North East Delhi da thokiba riot adubu syllabus sing na foot soldier ga unaki hairi sarau syllabus sing phajana thorang tawbaga foot soldier sing athaba adu pangthon kibani haina police na phongdoki Citizenship Amendment Act CAA bu yaning da phonotuna communal violence adu thokibani hairi riot tholingi manungda police na nakalamagi miyoi singbu mateng pangki hairi Bangladesh ki train service ngasidagi full service tawba hokre Ministry of Railways ki PRO na haikibada passenger sing puba train service mapung phana hokre ticket sing chamagi yankhai di online da yonki atopa yankhai du station sing da yonki train manung da lepna tonga da basingi oina di ticket yonki de social distance nga na bagi dama seat capacity gi tangkhai da mag yonki COVID-19 license amara moridan sahi asigi March 13 dagi Bangladesh ta train service lepkibani Leba aduda COVID-19 ke positive oikiba lakh 3.2 anini miyoi lakh 13.3 sino test tokre miyoi lising mari sanipan kulumdoi shikre phakibana sada humdrani thoi 10.3 ni hairi haujaroi bada maroy pamukana pijari Journalist Memorial Pillar ngasi Manipur Legislative Assembly Speaker Waikem Sana maikum hangdokre Stay asida COVID-19 license sikibagi masing nipunipan sukre loinana Japan gi hanagi chief cabinet secretary Yoshihide Sugabu Japan gi prime minister oina khankre ngasi gi di image paodam pijaba matang asalo sinjare miyeng tabiriba singbu khurumjari